अहानबदा मरुइबा पाउ पिजरे मणिपुर गवर्नर अनुशा उकेना चुरचानपुर अमदि मोइरांगदा चतुना यंगसिनख्रे इम्फाल ईस्ट की खामेन लोकता कुकी लालौबनी चिंगनबा सिंगा सखंगदबा खुलाई पाइबा सिंगा खुदथोनख्रे मिसी मिना अमा असो अपनगी चपचाबा पाउ फंगोनमद्रे United Association of Recognized Schools of Manipur na hojik oiriba crisis asina awa ana nanglaba mahairui sing lemna mahai masing tamhalagani haikre amadi Imphal gi Valley area da leiba district singda ngasi numidang pung 8 amasung 9 phawba curfew komthokle मैम बुकुरम जरी ELITETV Manipuri पाउ मियंग ताबी बसिंगबो विजयता खगेमम नातराम नोकचरी मियाम द मपुंग ओइबा इ पाउ पिजद्रिङै मांगोइनना COVID-19 गा मरि लेनना लेंगाकना पिरिबा SOP सिंग गाकना सपिनबा खंगनजरी मियाम द मतम पुंबदा मार्क्स पिबा खुसा सेंगना हमदोक पिबा अमदे मियामागा अमागा गी मरकता फिट तरुक लापना लेबिनबा खंगनजरी मसिदसनतना COVID-19 की वैक्सीन सेंग मतम चाना कापथोकपिदुना लाइचत असिबु लानथेंगनबदा अदोम सु थौदांग लोबियु हाइना ELITETV की माइकेतेगे मियाम दा अपील तौजरे हौजिक मपुंग ओइबा पाउ मियाम दा संदोकना पिजरे मणिपुर की गवर्नर अनुशा उकेना ngasi चुरचानपुर अमसुंग मोइरांगदा चतुना मफम अदुदा हांगलिबा रिलीफ कैंप सिंगदा हकथेंगना चतुना यंगसिनख्रे माकी चुरचानपुर खोंगचत्ता चुरचानपुर कॉलेज हायर सेकेंडरी स्कूल सेंट मेरी स्कूल द चतुना मफम अदुगी रिलीफ कैंप त लेरिबा मियोय सिंगना उनदुना मखोयगी अवा नुंगाई पाउदम सिंग ताखे मसिगी मतुंग तारकपदा मोइरांग कॉलेज त चतुना मफमदुगी रिलीफ कैंप त लेरिबा मियोय सिंगसु उनदुना मखोयगी अवा अना सिंगी मपाउ हंखे पनबे याबदी इरांग असि हेक हौखिबदगी चुरचानपुर खोंगचत असि अहानबने इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा खामेन लोकता खुलाई पाइबा कुकी लालौबा सिंगा अतोपा मसक खंगदबा खुलाई पाइबा कांगबु अमगा अकनबा मोंगदा खुद थोकनाख्रे हाइरे थौदोग असि ngasi अयुक पुंग 13 ताबा मतमदगी मफम अदुदा खुलाई लुप अनिगी मरकता खुद थोकनाखिबनी हाइरे पावसी हेक फंगबगा कंबाइन फोर्स की अपुनबा खुदपु अमसु थोमजिनख्रे हाइरे हौजिक फावबगी ओइना मिसी मिना थोकपगी चपचाबा पाव फंगबंगमद्रे चेरगसिदा मफम अदुदा इंडियन आर्मी की हेलीकॉप्टर सु पाइसिनख्रे हाइरे मे अहुमदगी हौदुना लमदम असिदा थोकलिबा इरांग असिना मरम ओइदुना मियोय कया लांजेलक्तुना तोंगान तोंगानबा मफम कयादा चंगजफम लौदुना लेरे मसिदा होरगलिबा तुंगी महैरोय सिंगी खंदुना यूनाइटेड एसोसिएशन ऑफ रिकॉग्नाइज्ड स्कूल्स ऑफ मणिपुर UARSOM ना एसोसिएशन असिगी मखादा लेबा स्कूल सिंगदा विक्टिम ओइरिबा महैरोय सिंग फ्रीदा महै मसिंग तमहलगनी हाइना एसोसिएशन असिगी प्रेसिडेंट लाइश्रम जोइना फोंदोखरे वाफम सिंग असि खुंद्राकपमदा लेबा नावरेम बिराहरी कॉलेज अमदे खुमल लंपाक यूथ हॉस्टल दा चंगजफम लौदुना लेरिबा महैरोय सिंगी ओइना महै मसिंग तंबदा चंगबा पोलम सिंग मतेंग पांगबगा मरी लेनना फोंदोखिबने मांगना मखाताना हाई चटलिबा मतेंग पांगबगी खोंगचत असि मतेंग खक पांगबता नतना होरकलिबा महैरोय सिंग महै तमदबा यादे हाइबगी वाखलोंदा विक्टिम ओइरिबा महैरोय सिंग फ्रीदा महै मसिंग तमहलगनी हाइबा मपाउ पुबने मफम असि खक्ता नतना तोंगा तोंगानबा मफम कयादसु असिगुमा मपाउ पुबा मतेंग पांगबा खोंगचत असि मखाताना चटखिगने लंदम असिदा येलोंगैदगी लेरकलबा विक्टिम ओइना लेरिबा महैरोय सिंगना एसोसिएशन असिगी मखादा लेबा स्कूल सिंगदा तमनिंगबा लेबसेंग मखोइना लेरिबा रिलीफ कैंप सिंगी खुथांगदा एसोसिएशन असिदा पाउ फॉबिरक्तुना वाफम सिंग अदु फोंदोखे हाथू मैम खनबीरम याय सिचुएशन से लाइक तब यागद्रा है नो अखोन हजिक फिल्म से लाइक तमदना लेबगा
लाइक खर तमसिनबगा अनीदुगी अरुम अयांग मदुगी अफो मेरिट एंड डिमेरिट येंगरो मतमदा लाइक तमसिनबना हेना फई हाबिगी डिसीजन अमको लौजबनी लोइनना हुजि कंगाउनदना लेरिबा समनायबदा victim oiraba angang sing da natana tongan ba victim oidaba angang mayama koi kangaunarga leiba mayam leiri maduna masina aran balambi amada sakhraga society side hena hojik langi ba sige ahen ba hena natei chadaba ko lakadra haibi koina singnijaba lei aduna marum orkan da school se athu matam na hobjila kanda ngasagi kangaunarga leiriba angang sing ja phajil kanda makoi wakhal do khara do ju phatharaga akoina santi gi lambi tangdu leita ba lamda mo propangam gani haibi akoi am chawng thajaba ma lei Imphal East West Thobal amasung Kakching District ki oina ngasi ayuk pung 5 dagi horaga numidang wairam pung 9 fauba curfew komthokle adumakpu Bisnupur District ki oina numidang pung 8 fauba curfew komthokle Kangpukpi gi na nungthil pung 3 fauba komthokle curfew komthoklingai manungda kaithel amadi dukan sing hangnake loinana curfew komthoklingai manungda miyamna chana thangna ba atai nongmagi changdraba yadraba polam sing leisinage Lambida mahosagum gari chen ki hayengsu district sing asida numidang pung 9 fauba curfew komthokre Paugi marak thana teme bre amatang luminasi SS Career Solution na chahi tara hena khunai sida leiriba naharol singbu achungba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semdona angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbalak Career Solution amagi chap chana guidance thi bahaibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khagnatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambela mada lamjing haurasi SS Career Solution na piriba khudong chaba sing asi khopna khanta haurasi Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibu sing tha amagi manungda fahanba ngamle. Khong hamba nungai tabasu numit mga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak na simaglangsing birau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognized tawraba college asida chaliba academic session asigi akagnaba sit masingi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morog dama 9856575163 college address Pangai opposite MPTC da lengbidaktuna ngasimak kudong saba silowiu Babina Diagnostics Manipur da ihan hanba oina ingsok 1954 da linkhatki
Masina awang nongpok Bharata yamna pak chawna miyoibagi ana layengda darkar lakpa makhal kayagi changyengsing pangthoi. Mayamdugi marakta amatang pallabada radiological investigation su mai pakna pangthokli. Wana honajaba miyoibagi sebani khana angamba thakta laibak thiraba ana ayek nanglaba kayagi mateng pangjaba asi sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari. Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Matamgi matungina thabakna yam khalakpa hena chinsilakpa asi koknanaba tongan ba floor singda. Braki matung da taram nok chare makataba pau pizare Oinam High School lising ani chupna ahum batch welfare committee na Oinam Government Higher Secondary School da hangliba relief camp ta chana thakna ba potlam kaya mateng pangkhre mateng pangba duga mari leinana Oinam Maira Paibi Lupke Secretary CH Anobina Phongdorokpada asuk waraba matam asida Oinam High School lising ani chupna ahum batch Welfare Committee na relief camp asida mateng pangbirakpada thagatpa phongdokhe matung tarakpada su mateng pangkhigani haibagi thajaba lei haike mangna makha taraduna asumna kayam kuina relief camp ta mateng pangduna leikhigadoribano misi mina kaya thokduna asuk yamna wana leiriba asida sarkar na yengduna leibiragano athoba matamda irang asigi waroi sen pubira u haike Masida akoi lairi basingse hoji pobagi oinadi saba thakpa akoi nongmagi hawba hawtaba pijaraga silangduna pijari adubu kayam koina no khoina sumaina tawraga leiga dawri base athuba matamda sarkarna amuktang yanaba poraktana tebanda waroi sinse amuktang proga lanse amuktang loisan biu asi yongna waraba asi yongna siraba yum mai thabagi awaba zaina khangdana lairiba sida saba phangaktabagi zaina sulaka dawre maram aduna hairiba panbiriba sarkarna tang athubada miyeng changbiraktuna thuna lanse loisan binaba sinbi haibase han ningsingjari JNIM da hangliba relief camp ta hozik fawada June nipandagi tara fawada tongan ba miyoi singda lupa lising kuntramapan camp asida donate tawbirakre haire Relief Committee asigi convener K Saityasit na thadorokpa jerol amada top awang lekai dagi T Surya Kumar na lupa chamanga Loklau Bungdagi Thokjom Bizen na lupa lising ama Bishnupur gi Quasified New Youth Club na lupa lising ahom Sagolban Kendra gi MLA RK Imona lupa lising kunmanga top awang lekai apunba Maira Paibi lupna lupa lising nipan ga chamanga aduga New Delhi dagi Sandip Moirangcha na lupa lising ama mateng pangbirakhi hairi Housing numit yungba matungda takiba nongna Kanglapat ki Raj Bhavan manakta leiba Treasury Office thomjilakpadage pension lawba lakhiba ahal oiraba singda achauba awaba mayoknakre Housing nongju lakpa hogadore maramasina hiramasida mari leinaba singna mineng changbiu hairi ELITETV News Channel asigi oina miyamna email ki khuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjare masida sunatana ELITETV da ipau phongnabagi oina phone number 9402890982 da ipau phawbiraknaba khanganjare miyamna su ELITETV ki YouTube channel Facebook page Instagram amadi Twitter da su follow tobinaba khanganjare Loislapkada maruoiba pau amana pizari Manipur gi Governor Anusha Uke na Churachandpur amadi Moirangda chatuna yengsinkhre
इम्फाल ईस्ट की खामेन लोकता कुकी लालहोबनी चिंगनबसिंगा सखंगदबा खुलाई पाइबसिंगा खुद थोकनाख्रे मिसी मिना असोक अपन थोकपगी चप चाबा पाव फंगबा ngamdre United Association of Recognized School of Manipur na hozik oiriba crisis asna awana nanglaba mahairoi singlem na mahai masing tamhalagani haikre amadi Imphal gi Valley area da leiba district singda ngasi numidang pung 8 amadi nipan fauba curfew komthole Hoziki oinadi ELITETV na pizaba pung ani gi paw loijare miyeng tabi ba singbo amukana khurum jari